Image PAODAM yang tabiri basungbu yumnam Anuradha Devine konono kurumjari Hawjeng Maroiba PAODA Manipurda hoki bapung kumari da miyoi chatoka kontrom doi nangna positive oiba thengnakhre miyoi terena laisat asina lekhidre Miyam gi sagadaba chengmatba haibase sarkar papogani haina MLA ke Ranjana haikre Rims Road ke Nagyata Street lamp thankre Doinana Prime Minister Narendra Modi na video conferencing ge khudangda Uttar Pradesh da anisuba phase ke Pradhan Mantri Ujala Yojana hodokre Hausa Pausanonu Pizari Manipur state asida hoki bapung kunmari da miyoi chatuka kontrom doi nangna COVID positive oikhi miyoi tarena lekhidre ngasi nangna positive oibasing ase tharaga state sige apunba COVID positive compound case masing lakama lising manga chamri kumari sokre lekhidraba migi masingna Lisang amaga chatro humpumari ne hauki bapung kamari asida miyoi lisang mga chama taranipan test tauki state sege oina laichat ase haubudagi ngasi pawbuda miyoi lag taramathoi lisang kutra tarok jamanga humbudra humdoi test taukre Kaksing district ke oina hauki bapung kunmari da miyoi taramapan nangna COVID positive oiba thengnakhre pungpham asida miyoi chamaga marbutramathoi test tauki Makhoi lenga ke COVID testing center da chamaga yankhai manga Zeban hospital na kulumdoi amadi ima hospital da taromdoi test taukibane maduda miyoi taranipana lenga ke testing center da miyoi amana Zeban hospital na COVID positive oiba thengnakhibane Nakalamuram da malengi oina COVID positive oiba megi masing koti kunt lakh nifumdoi lising taromdoi chamapan marphumari sukre Positive oiba sing asigi manungda miyoi lakh nifumdoi lising kun chahum niputarungna lekhidre aduga miyoi koti taranipan lakh kuntramari lising marphumanga chani marphutarana narambadagi pharakre laichat asina khwaidagi chaithing piduna positive case khwaidagi wangba lebakna USA na oiri lebak asigi miyoi koti ahum lakh humputaret lising marphu chamri marphu COVID positive oikre ani subadana miyoi koti ahum lakh taramapan lising marbudra nipan chama yankhai nipan positive oiduna India lady amadi miyoi koti ani lakhama lising humbudra nipan chama nifum doi positive oiduna Brazil om suba sohalaba lebak oiri India ge oinadi miyoi lakh humbum doi lising yankhai taret chanipang kuntram doi positive oiduna Maharashtra state na ahanba Case lakh kuntramanga lising humpumanga chamanga humbudra mari thengnaduna Kerala na anisuba amadi case lakh kumapan lising taramapan chatre taramathoi thengnaduna Karnataka na umsuba lady Chief Minister and Birena High Craig COVID-19 License Amaram Oiduna curfew Madam Sangna Thamlure Miam ge awaba yenglaka curfew logthopani Miam nasu curfew leitre haiduna COVID-19 license ngauthongnaba lady bachana pathap singde ngangna satpiu COVID Amaram Oiraga Miyobagi Punsi Kaya Mangkre Lenga Kasige Pandamdi Miyobagi Punsi Kanmani Hauzik Thengnariba COVID Laina license ase Thenganaba Mipum Khudima vaccine kabliba ase lakh taramapangi pandamne Hauzik Pawuda miyoi lakh taranithoi vaccine kable miyoi lakh taret wali masi chaliba tha amadi September tha manungda pandam ase phangnaba target tawri masi bulpin tawrabadi COVID tagi free ore haibadu lauthokpadi yadri wafam singasi ngasi Zanims hospital da 20 KAL ge liquid medical oxygen plant pungda D-type cylinder nipu gas hanbangamba amadi KAL taragi liquid medical oxygen cryogenic tank sangabagi tharamda Chief Minister na phongdokhibani matungda Chief Minister na Imphal East ke Porompat ke veterinary complex da su cattle feeder plant amasu sangaki tharamatuda veterinary amadi agri minister olokoisu sarugyaki Chief Minister na Zanims da 20 KAL liquid medical oxygen cryogenic tank sangabada nungaiba phongdokladuna plant asina Zanims hospital khaktanatana atopa Manipur gi leiriba hospital singdasu oxygen piba ngamlagani
Prime Minister Narendra Modi gi lamsang lamtak matung ina LMO cryogenic sangatpa ngambani district hospital singdasu PHA plant lingbangamle masigi dama Prime Minister bo Manipur miyamgi mosinduna thagalakle ngasigi tharo matuda advisor to CM Bahal MLA Dr. S. Ranjan Kuraige MLA L. Susindro Principal Secretary Hal Bumlumang Haukeb Director Hal K. Rajuna Singba Official Singsu Sarugyaki COVID ki khamthena wanaraba matam sida state asigi oina July thagi napsagi seng kadaida pithokrabage haina MLA K. Ranjitna lengakta hanglakle Wapamasi MLA na sugunu kendrada lakhiba khongchat amada paumisingda hai Manipur miyamgi chananaba July thagi napsagi yamkraba seng mapam khangdana mangkhiba asida lengangna ngasi phawa tumina leishinba asi sarkar asigi ason bane hairaduna chengseng kanana pithokrabage amadi kadaida chatkrabage haiki Keranjana makatana hai lengangna hiram asige mathangda chapchana thigatuna miyamda khangangadabane hairaduna mari lenaba department hanglobada July thagi chengdi phangadawa mandre hairakibalai miyamgi sagadaba seng matpa habase sarkar ase papugane Kendrigi oina PMGKAY gi jingdi jingtamba hall sugunuda yoroktuna leire awatpa napsagi sengsu thasagi mayai chalakpada lawsilaga miyamda seng phangalagani haiki masi sarkar sina thigatlaga karamaina tawrino kanana lawrino apoisu thiba yaba thibada base tasengna harkana department na July thasigi pido oirame ba information even mari lena bo bisar singda bukan so July thagi cheng sidi phanggadaba mandre haira sigi thakta changba masung sibalang daida lerakanda July thagi punno whole Manipur gi cheng matpa habase masi sarkar pa pugne na isai tamjage COVID-19 gi asoba saithenka phangduna myo nipurom positive oheng kraba khangabok assembly constituency gi manung chamba lamdeng khumantem laikai ge area da lamdeng educated welfare association lewa lamdeng Tawan district ke COVID warrior singna hypochlorite kapthakre loinana lamding higher secondary school da hangliba community isolation center da leiriba laikai asigi mi kuntra marige thangnaba ising dozen tarani thoisu mateng pangkre Nakalamaram da lewa COVID-19 lelip handasu mateng panglakhiba punamak lewa ge maikaitege thagatpa phangdarakle LKYDA Club COVID Warrior Timna Sinduna District Administration Imphal East Amadi CMO Imphal East ka puna khusamnaduna Laifam Kuno Mayai Lekai LKYDA Club Multipurpose Hall da ngasi Nipalak Suba oina COVID-19 vaccination program ama pangthokre Laifam Kuno gi oina di chada humbutra ahanba dose kapthokre amadi ngasi hida kapkhiba vaccination aduna anisuba dos kapalakpa mioi chanika yangkai mo hidak kapalakhe ahamba dos ke mioi chamamok lakhe punna mioi chahunga yangkai hidak kapalakhe haina LKYDA ge General Secretary ngase pump Rameshona phongdorakhi Hangang Kendragi oina LKYDA Club COVID Warrior asina kwaidagi vaccination kapa club amasu oiri makatana ahanba dose kaphaudaba amadi anishuba dose kaptriba singka asi masagi anaba leiba chajin bina chingba ayamba oina tawri Makoi ki damaka yanglaga makatana LKYDA Club COVID Warrior Timna lemhoriba sangi damakta vaccination program ase pangthoki gane haina makatana phongdorakhi Jawahar Navodaya Vidyalaya Sandumba Achoba Umathelge alumni team ngasi Kaksing Moirang Temple Laikai Budira supporting the Leba Vidyalaya asige Tarani Toy Suba Betski Katrimayom Razugi anabada mateng pangkre Ngasigi tengbang kaduga mari lainana alumni asige Publicity Secretary Moirang Temple Rosana Hai ngasigi tengbang ka asina Aikhoi Manipur asida leiriba mipung kundibak amana amage mateng pangnaduna nungsi sanapagi lipulda amma purakpa oiresanu haibage wakhalonda pangtok sabani haike Mana makataraduna hai ngasigi tengbang ka ase alumni asige ahanba best ge hauraga kuntare suba best pawda leiba
alumni khudimangna magi ariba lupa amamamtang oirabasu puthoknaduna pangthoksabani haiki ngasigi tengbang kaduda organization asege vice president Moirang Temple Anju amadi secretary Sursant Elangbam amadi tonga batch ke members singsu sarugyakhi pumna pusu aduga aikoi tengbang pibi rakhiba pumna pusu nabodaya dagi homina rakhiba sister jing brother sing pumna pu alumni gi mai kai dagi ngamkhai litana thagat pa phongrok chari aduga ngasi dagi di aikoi gi inaw raju sijo anai pumna mak phaduna yamna tinjang kaijang daba punsi ma mayam pumna makki mai thongda koi harau na nokuna hingliba magi mai thongli ma kal amna nok po sanu haina isorgi mafam da su thawni jari thagat chari thank you COVID laina laisana sohallaba semilont karamakai phibam paganaba amade kaksang district ta bamboo sector jakhonabage pandamda Alliance for Development Alternatives Manipur Adam Head Office kaksingna bamboo furniture ge oiba numit nipumangani chathagadaba skill development training program ama athubade silagani masigidama kaksang district ke manungdagi masagi chahi 19 dagi 35 phawbagi manungda leiba nupa masa sing maru aina bamboo furniture bu masagi simpham oining basingna chaliba thasigi tangkun phawbagi manungda pau phawrangnaba amadi WhatsApp ke khutangda application submit tawringnaba Adam ge secretary na thorakpa cherol amana phongdorakle Zeronsina makha taribadi ahanba phase September October lisangani kumathoi ge oina mioi mari khakta makhan aduga khangalaba trainee singda lupa lisang ani ke stipend pigani loinana kaksangi mapandagi oiragade leiphamgi khudong sabasu pigani adubu applicant khudema yamdrabada ahanba dose COVID vaccination tawraba mioi oigadabani hairi akupa marungi damak Adams CFC kaksing Makalo Natraga WhatsApp number 8732852816 Natraga KSS Ronen Singh Manager CFC dake Kangbayagani Hanesu Seronsana Pongdorakli Ngarang bidang pung tararom tabada kiamgai awang laikai dege mioi ama heron powder gram chamaga yang khaita romga konana phaga kre heron powder ado malemge kaithen dalupa la kuntra matoi lesung kunlom ge oigane thawdok ase ngarang numidang pung nipang makai rom tabada akangnaba paw ama phangbadagi Imphal East ke additional SP LNO amadi porompat ke SDPO ge pauta makhada narcotic cell Imphal East ke OC Inspector KS Dev Kumar Naluchingba Shell Asage ASI MD Tamichu Rahmana assist Tawa Amadi Youth Athletic Development Association Yada Kedrigauge volunteers ng Yawa Timba Anina Kiamgai Idga Salam Manungda Achat Og Sing Tiba Humbagi Tabak Satabada Hariba Polamba Asi Mioi Aduga Loina Nanumid ang Pung Tararom Tabada Paga Kibane Paraba mioi aduna kiamgai awang laikai dege MD Gayazuddin Sahi Kuntranditoy Apokpai MD Maheruddin Kawi Maku Sektobada Heroin Powder adu Sapon Cap Tara Mangada Hanzilaga Yaramba Thengna Kibane Paraba mioi amati polam makataba ainge Lokapam Thokpa Tabak Lokanabagi Damakta OC Iril Bung Police Station da Kusinakre Narcotic OC assisted by SIMD Tamizu of Narcotic Cell, LDP of Porompat, Madi Aisamuk Yauna, Yada, Boy Moy Kusam Naraga, Narang the fishing checking them up. Young way Idiga Salam Manum, twice that surprise of fishing checking them at the Umatamda. MD Gayazuddin Kova, so he could try it. A popo giving MD Meherudin, Young way, only guy in Paris. Kaksing District COVID Care Center oina hangleba Kaksing Higher Secondary School ge mamang thangba gate amadi Indo Burma Sugnu Road ke nakalgi oyeta songsil lakleba napi singna center asagi staff sing satuk sasinda nuai taba phaurakpa amadi housing school asagi admission process horakpana Mahiroi Kiana emission Toba amadi pom loba lakpada Tengnariba Kudong Sadabasing Asidagi Karada Orabasu Sapanaba Haiduna Ngasi Kaksing Kunai Chakhat Hanbalu KKCL All Kaksing Student Union Aksu Friendship Sporting Club FSC Ge Thomi Singna Kaksing Municipal Council Ge Matenga Loinana Napi Sing Kakthat Pagaloinana Hida Kaptoktuna Social Service Pangtokre Ngasigi Thauram Asiga Mari Lainana KKCL Ge
Publicity and Public Relations Secretary Gujaral Mayang Lambamna Pongdorakpada Kaksing Butaru Tananba Lamdampa Amak Wehnaba KKCL na Sangsilakliba Kongsang Asida Organization Kiana Mateng Pangbirakpapu Tagapa Pongdorakli Lubana Mana Laiched Ase Tengnabada Achawa Matenka Amasu Oigadoribane Aikoi Kudimangna Laiched Asibo Maitiba Pinaba Isa Isana Taugadaba Taudang Sink Adu Chapsana Taubakaloinana Akoibagi Pibam Pana Tamnaba Honabadasu Aikoi Puna Sarugyamina Se Haina Kaksingi Prazamiam da Apel Daurakli Ngasigi Tauramba Ase Sent Langbada Salgi Mateng Ping Birak Patanatana Masamak Topiraktuna Set Sengba Mapung Pana Yaukibi Ward number 4 G ex councillor Amasung ex member P Sanahal Amade P Baby Debibo organization Singe Maike de Tagapa Pongdorak Patanatana Makatana Miamgi Seba Mapung Pana Tawangamba Oibio Highness of Pongdorakli Social and Cultural Association Amadi Lamdeng Ilangbam Laikai Tax Force na Sinduna Numit Marini Chumna Satagadaba Social Service Camp Ama Ngase Kangabo Kendrage MLA or Surjakumar Amadi Sangayum Pamsila Parisakan member MD Hibzur Rahmana Anina Uchara Thazinduna Haudokre Thawal district Manung Chanba Lamding Ilangbam Laikai da Satagadaba Social Service Camp Haudopa Aduda MLA or Surjakumarna Haikibada Laikai ase COVID-19 positive Oibagi Chang Wang Kibana Matam Sangna Yumdagi Mapan Tohan Nadana Lenarakibade Adubo Hausik Karab Paraktuna Ngasi Mapam Asidan Numete Marinige Social Service Camp Pang Tokiba Asi Taganingaini Lunana Laiba Haibasi Laina Tinha Kiadage Ngakto Kadaribane Aikoi Lunana Leishi Loinana Usara Tazanbage Hainabi Thamsi Haiki Yamna Ujiksi August Manungsida Harji maximum decide My Kai no my Angamang Lainer government you Pirang Manikara maximum the what the Hero Nasi Tanzas Lojaraga Womena farmer singing sentiment in Derga club singing through the Natragana representative Jilla Preset Hansing club sing Mayam sing organization Mayam sing NGO Mayam sing Siga Punsan Biraga Yahodriva Praja Mayam sing Sida Tuna Yahon Binaba Haidana Apel Tozeri Matam Kuinataki Numidang Matamda Mamduna Laglaba Impalge Nagamapant Rims Road Lambibo Ngasi Manipur Pradesh Youth Congress Committee ge President Amadi intending candidate Uripok Assembly Constituency ge Oidiba and Mahanandana Lambige Nagiata Street Lamp Sink Thanduna Prezage Awapa Kohan Kray Ngasi Street Lamp Sink Thanbaga Marilenana and Mahanandana High Rims Road Asi Impal Manunda Kwaidege Maru Oiba Lambela Made Matam kya lambel ase numidange matamda mamduna lakpana maram oirga Manipurgi Mari Lainaba Mir Singda Hazaduna Laklabasu Tabakta Ontopidana Lady Lambi Mambana Maram Oraga accident Kia Tatana Tokli Amadi Gare Kia Huran Kre Maram Asina Paliba Lengaka Asida Wakalabasu Tabaku Oina Uwa Pangdabana Miamna Lambi Asida Lakpada Kudong Tiba Toktanaba Mai Asitan Mane Haina Pongdokraki Tasagi August ke tank Mari Lisangane Kumatoida Legana Tokiba Odar Amage Matungina Moirang Tem Romeo Singabo Jiripampa High Secondary School Dage Ukrol High Secondary School da Transfer Tokiba Adu Yaningte Haina Kuki Student Organization Jiribam Amasung Tamenglong District HO J and T President Pongtin Song Singchanna Pongdodakli Makatana Hakibada Jiribamda Oza Walingai Matam Chatana transfer to Wasi Mahiru Singi interesta Handupi Haina Apil Tawrakli. Since there is an insufficient number of teachers at Jiribam and the governor ordered to transfer later Moirang Tim Romeo Singh is not accepted to the people of Jiribam and particularly to us as student bodies, which is Kuki Student Organization KSO Jiribam and Tamenglong District. With the KSO appeal to the government of Manipur to immediately revoke these orders in public and student interest. Madam Sangna Miamgi Seva Tauduna Lerekibi 4 Kuntrakpam Zilla Parisat member Tangzam Ongbi Angawi Devi Nangarang Ikang Kangudana Lake Kidabada
Imphal East Zilla Parishad awaba phongdokre awaba phongdopagi thoram adu ngase Porampata Panchayat Bhavanda Imphal East Zilla Parishad ki Adhyaksha P Bimola Devi Deputy Commissioner Imphal East Kumantemp Daina Devi CEO Imphal East Zilla Parishad atai Zilla Parishad member sing amadi ADM Imphal East ke staff yauna laikhidrabi ke mafamda minute ani tumina leptuna pangthoki ngasigi mifamna laikhidrabi thawaina mapugi khuyada ingna chikna santi oina leiruna bathongri zabak loinana imong manungki awabadasu sarugya rakle Prime Minister Narendra Modi na video conference ke khudangda Uttar Pradesh ke Anil Suba phase ke Pradhan Mantri Ujala Yojana ngase hodokre tharomatu da wangang laduna Prime Minister Modi na Raksha Bandhan ge mangoina na Uttar Pradesh ke ichal inausangda ya proposal pikhi ahamba Ujala Yojana adu Uttar Pradesh ke Baliada lisangane taratruk ta hodokibani Anil Suba Ujala Yojana su Uttar Pradesh ke Birbhumi Mahobadage Haudoklabani Haiba Wapamsu Prime Minister Modi na thanki Mahana Makatana Haikibada Lebaka Sigi Chana Kunabagi Kwaidege Wanglaba Mana Award Adu Major Danchan Kel Ratna Award Haina Kaurabani Masina Sanari Shinda Anawathona Mapiragani Ujala ge Ahan Batangkakta Lairaba Dalit Sotana Lairaba Tribal Imung Gor Nipanda Lemna Gas Connection Taukre Ujala ge ani shuba phase na khungangda ge sarada thabak suba lakpa miyawsingda kanaba piragani migrant workers singda gamena thazaba thamle haike Lithuania na handakta lokhiba warepa amada Taiwan da government ki oiba representative office Taiwan ta hangdung naba warep lokhibadege China na Lithuania dage makhoige ambassador lokthokre loinana Beijing da leiba Lithuania ge ambassador Dina Mikevinshin Busu Loktokina Bakangan Kray. Chinese Foreign Ministry na Pongdokibada Lithuania na Lodiba Wareb Asana Lebakanigi Marakta Ladyba Chana Kanglong Chimbutugade. Taiwan asi China na democratically rule Tauribane. Taiwan na July da Lithuania ga diplomatic mission ama hangdoki Taiwan asi China na makoigine haina claim Tauribane. Taiwan authorities dasu China na warning Tauri haiba waphamsu Pongdoki. Hausegarabada Maroiba Pau Amani Pizeri Manipuda Hoki Bapung Kumarida Mio Chataka Control the Nona positive Oiba Themacre, Mio Terena Liza Desina Lakidre Miamgi Saga the Batsing Matra Habisi Sarkar Papugani Haina, MLA Kerans in High Cray Rims Road K Nagiata Street Lam Than Cray Dunana Prime Minister Narendra Modi na video conferencing ge Pudangda Uttar Pradesh ta ani suba phase ke Pradhan Mantri Ujala Yojana hodokre Image Paudang ngasi ke di matang ngasi daloi jere meng tabiri bisangbo amuka na kurumjari